MAMI TV News Meeting Tabiribusingbo Moirang Temrozana Kurumzari. Ngasigi Fonkiba Pause Singdagi KHOMJINBA PAODAM Khara Laubirasi. Haukiba Pungkun Marida Tokiba Thodok Watok Sing. Ihan Hanbada Poknafam Pauche Dagi Lokat Birasi. Manipur Kunagi Anova Langon Amagi Paujel Puba Lamsang Kongsat Lamtakre. Manipur Kunagi Anova Langon Amagi Paujel Puduna Lamdam Asiki Tampaki Kachin Koya Sinba Tungna Numit Kungamatuini Chupna Chatkadaba Mayol Ki Lamsang Kongsat Ngasi Infal Kangadagi Lamtakre. Pao Sina Ponafam Pauseki headline in a Fongli. Jochanpur ki Tribal Martyrs Park ta mi lising kayana saruk yaduna kukizo ki asiba haksang marfuga taret leiron chankre. Saurakna sahi ama makhairong gi tungda ngasi kukizo kanglup ki asiba haksang marfuga taret Jochanpur ki Tribal Martyrs Park mata manak leiba second ga thangnana semgatpa kukizo Martyrs Cemetery ta leiron chankre. Pao sina ponafam pauche ki anisuba headline oina fongli. Tera kongsang bida chatharakpa kuki ki landa da khulona ba yoroktuna pangal nupi masa ama sokle. Government na lan asi makhoi ga thengnajabani haijarabasu kuki khulai paiba singna maitai micham miyam gi mathakta nongmai maton osinduna landarakpadi lepa leitri. Bisnupur district ki tera kongsang bi maikai da ngasi numidang chatharakpa nongmai gi landa amada khulona ba maitai pangal yum yausilaktuna chahi nauribi nupi masa ama sokle. Thaudokto da sok labi nubi masa adugi maming Fisubam Sabia chahi nipan apokpagi ming Abdul Hakim Kawi hairi. Mediana DIPR gidi Oxygen ni Corporation pinajna puna chatminasi haina Department asigi Director Dr. T.S. Charanjit afongdokre. Amjogi chahi yangkai surakpa sana fudong bagi paring naina chathajarakpa thauram pareng manung channa ngasi DIPR ka khusamnaraga role of media in the present situation of Manipur haibasida Manipur Press Club tat nongmagi oiba seminar ama pangthokre. Pausing asina ponafam pauchegi maruoiba paoidi. Makatarakpada Huyelam Pauche Dagi Laubirasi. Na microphone da fihum pagalang de toina haring da kuki militant singna mafung kharada andara kre haba pawsena ngasi Huyelan Pausegi ahanba pawena helan todro fongli loinana kwakta da sahi nipan khakta ngai ribi nupi masa ama kuki militant singna kablak ponongmai maruna makokta pale haba pawsena sabhelan todro fongli matam kharani gi mamang dagi Manipur lenga na pangthopa miyam tinba thorong kharada miyam na pirakpa mateng amasung security force gi hona zamandagi loraba tanja amada leiramba Manipur gi phibum khara phagale haina yamna toina microphone da phongdoraklinge gi cheirakta ngasi numidang kuki militant singna mafum kharada nomai kapsen duna akan balan chatharakpada kwakta tera khongsang bida phamungda hiblaga mobile phone yengduna leichabi sahi nipan khaktang ngairibi nupi masa ama makokta nongmai maruna khetkibadagi laikanakre Manipur khaibok ta haningba kuki MLA taragi mathakta ozai gi wakat Manipur Legislative Assembly gi mari lainaba committee na tha taret ki matungda thabak paikhatpa haurabra haiba asiga loinana ngasi ayuk complainant oriba ozaibu Assembly gi committee room da examine tawgadawri May ahum dagi kuki singna tamthiraba lan haurakhraba matung tha adu gi taraga nithoida Manipur lenga ki minister ani yauna Manipur Legislative Assembly gi member tarana Manipur dagi separate administration pigadabani haiduna demand tawrakhibadagi Assembly asigi member kayarak hanna oirambada natana law minister phaba oiramkhiba olzaina mega tara nipanda MLA tara asigi mathakta lakhotpam thokpa action lokhatnaba wakat khrabasu Assembly gi mari lainaba committee gi maikai dagi di tha taret ki matungda thabak paikhatpa haurakle Laibak asigi sanaroi kunga tarukta Arjuna Award English singaniga kunumdoi pirakpada Manipur gi Rosibina amasung Susila yauri ngasi laibak asigi sport ministry na chaliba chahi English singaniga kunumdoi gi oina sana khonabagi lamda khwaidagi wangnaba khel ratana award yauna atai award sing piragadaba sanaroi singi maming sing lawthokibada Arjuna Award English singaniga kunumdoi pinanaba tongan tongan ba masana singi sanaroi kunga taruk khangatpada Manipur gi hockey sanaroi pukhambam Susila chanu amasung usung masana gi naurem Rosibina yaurakle haiba pausing asina ngasi Huyelan Pausegi maruoiba pausing oiri Makatarakpada Sanga Express Pauche Dagi Laubirasi. Karamapan nigi lamsang khongchut haukre hariba pau asina ngasi Sanga Express Pauche gi ahan headline oiri. Manipur Youth League Mayol na sinba aikhoigi anoba langon gi pauchel puba lamsang khongchut haina mingthonba numit 18 ni chatkadaba lamsang khongchut asi ngasi ayu Kangla Utra Sanglendagi Kokomi gi convener Jitendra Ningombana lamthakre. Lamsang khongchut asigi maruoiba pandamdi santi oina punna hingminaba banana chokhatminaba amasung state asida santi hanjelangnabagi paujel sandopani amasung khongchut asina manung hanjenbada laiba maitai kunsing yosingani amasung tongan mafamsingda mifam pangthokani CM Athuba matamda Law University lingnaba honari hariba pau asina anisuba headline oina fongli Judiciary haibasi democracy chatpa leibak amagi yumbi ahungi manungda amani amadi miyamda
matam chana wayel fanghanaba judiciary-ga mari lenabasinna hotnabiyu haina Chief Minister N. Birena fongdokibaga loinana atuba matamda Manipurda Law University lingnaba thabak laukhatlagani hainasu fongdokre. Amade Manipur yaudana India chawkhatpa oithokloy Minister Basanta Kumar. Education yaudana chawkhatpa state ama oiba yadabana education sector hena chawkhathanduna Englishing aniga nifuga taret fawbagi manungda India bu develop oiba nation ama oinaba honariba asida Manipur yaudana India chawkhatpa oithokloi haina Education Minister T.H. Basanta Kumar na fongdokre. Hariba pausing asina ngasi Sangay Express pauchegi maru oiba paw oina fongli. Ngasigidi MAMI TV na khongatjaba paw matang asita loijare. Makha taba paw gidama MAMI TV News pu mityeng taduna leibiyu.